Arambai News Guwahati da Maithelongi pau tabariba singbu ihan hanbu maktada chingangbam Susitra Rani na khurumjari. Hauzik pungpham asi fawbagi oina maruiba samlapha pau khara logminarase. Himantana panba samlenga ki chahi animapung phabagi thoromga iroinana ngarang Guwahati ki Khanaparagi Veterinary College lampakta pangthokiba thoromda matam pnamaki oina khwaidigi masing yamna appointment yenthokpagi thoram pangthokre. Mikhalgi matamda lenga ki thabak lak ama pigani haina party na thazaba pikibadu thabak oina utladuna ngarang nauna candidate lising ni phu mariga chatret subna ahumda haunobi matungina appointment letter sing yenthokhe. Nauna hapkiba candidate lising ni phu mariga chatret subna ahumasi tharaga punna CM Himanta Biswa Sarma gi lengakna hauzik phawbada appointment pikibagi masing lising marphu taruka chatret marphuni thoi sukre. Lakliba July thasidasu nauna pham lising kuni thoiga chatret humpu mangagi advertisement thokani haire. Ngarang appointment letter yanthokiba sida 3rd grade ki oina 4th grade ki oina police department ta jail department ta forest battalion da amadi health amasung education department ki appointment letter sing yaukhi. Thoramasida thoiba mithung oina saruk yakhiba Lebagasigi Union Home Minister Amit Sahana National Forensic Sciences University ki Guwahati campus ki urep uyungsu tamlamkhi. Nagalamaromda Congress luchingba Jairam Ramesna Home Minister Amit Sahana hingsana chahatlaba Manipura chatpagi mahutta Assamgi Guwahati da chatpagi damak kanna pendaba phongdorakli. Sebana handakta lauthokiba SSLC gi result ta Saparmaina High School gi mahairoi singna chama pass torpaga mari linana ngarang school asigi SMDC gi president Ingudam Tarun Kumar na mipamapu oiduna felicitation gi thoram ama pangthokre. Mahairoi nipu mari gi manungda star amaga loinana first division da Taranipan, second division da Kulhumdoi amadi third division da ahum pass torakhe. Loinana letter kuntra mari amastung Slamuddin Koba Mahiroi Amana General Science ta chamagi manungda chama panglakhe. Thoramasida headmaster Sawaizam Baldev senior Oza Ngangom Nandababu M Manimacha Babul Ehpana Jingba Oza Singna Wangangkhe. Mahiroi Singna Tungi Punsida Yaipaba Purakpaga Loinana Kunai Yoiba Apaba Tabak Thoram Kaya Tobangamba Oirasunu Haina Yaipa Thozazu Piki. Ingudam Tarun Kumar gi presidential speech ta school asigi puwaida yamnamak phazaraba result ama handak purakpa sigidamak oza singbu amadi mahairoi singbu thagatki haina headmaster Sawaizam Baldev na thadorokpa chirol amana khangalakli. Chaliba tha sigi ahumda Manipurda thokiba Kanglup anigi khut thoknabada awaba taraba singbu tengbangnabagidamak Young Farmers Club Tolen Khun gi lamjing makhada khunja singna pullaga Tolen Khun khungangdagi khaigalakpa lupali singni phutaret ka chama tara United Clubs Organization gi monitoring committee gi president Khaidem Kantagi mafamda khusinakre. Kusinabagi khongchedasida club asigi president Athokpam Nilakanta, secretary Ngangom Komlakanta, advisor Ngangom Nandababu amadi Ngangom Birjakishorsu saruk yakhe. Asida sunatana ngarang athoba lupki president RK Sanahal gi mafamda Khorel Dut Patil part 4 gi GP president E Padmini loinana M Molindro Kumar M Rajbani M Binod Kumar Kiran Moy Modana E Sunil amadi TH Surjit ki maikaidagi sel gi tingbang oina lupali sing kunsu mateng pangkhe. Masigidamak athoba ningsing loop amadi mitei pukai loop kasar lakipur gi maikaidagi thagatpa phongdok chari haina Ingudam Nilvirna khangalakle. Jairagasida All Mizoram Manipuri Association Amagi Maikaidagi Baraktam Pakta Lariba Mitegi Loop Amatana Yariba Makai Mizoram Chaliba National Highway Sida Manipur Tholiba issue Siga Marilinana Banataga Blockade Nachingba Amata Taubiraktanaba Haizerakle. Mizo Amadi Mitegi Maraktasu Akaiba Oirakpayaba Tabaksing Amata Taubidanaba Makatana Haizerakhe. Mizoram da lariba police amadi marilinaba home official singna mitei macha singbu tekta kaidana khatna chainaba thokhandanaba cheksina ngak senduna thambiri amadasu hariba high ranking official singna marak marakta kauraktuna meeting tauri hainasu mayamda paumen lakli. Hauzik Manipur gi pauda
Guwahati ki veterinary college lampakta ngarang pangthokhiba CM Himanta Biswa Sharma gi lengakna chahi ani mapung phabagi thoramda athoiba mitung oina saruk yakhiba Home Minister Amit Sahana ngasi Manipur da thokliba kanglup ki irang asigi matangda palladuna masi Manipur High Court ki wayal amana maram oiraga thokpani haikhre Court na wayal pikrabagi matung Manipur da khud thoknabagi thokdogasi thoklakhibani group ani gi miyamda santi oina leiminanaba hotnasi mipung khudimakta justice pigani haikhre mahak masamak numit kharani gi matung Manipur da chatuna numit humni marini leigani amadi santi puraknabagi damak Manipur gi miyamga wari sanagani haikhi chahi taruk tangdu leitana ban amadi blockade yaudana leirakibani madugi phibamduda amuk hanjinnaba mayam punna hotnaminasi adubu santi purakpa haibasidi Manipur micham miyamgi makuttani haikhi thengna phangjaba pawgi matungina Home Minister Amit Saha lagliba me kunmapan hingsa thokliba Manipur da lakani amadi thodogasiga mari leinaba khutpu khudimaka unaduna wari sanagani hairi asumna Amit Saha lagliba me kunmapan dagina June ama fawba numit marini Imphal da leigani haiba wafamasi Union State Home Minister Nityananda Raina ngarang CM gi darbar hall da pangthokiba press meet amada phongdokhibani mahakna makha taraduna Prime Minister Narendra Modi na lengak pairakpagi chahi mapan asida Manipur asi ban amadi blockade leitana chaukhot khongthangda khongjil yangba state ama oiduna laklibani mahakna makha tana hanagumna tangdu leitaba state ohenaba Home Minister Manipur da lakadoribani so haikhi Paugi Mipamasida BJP gi Luchingba Sambit Patra amadi Education Minister T.H. Basantasu yauki. Adubu Paugi Mipamasida Paumi Singna Hangba Wahang Kayagi Paukumdi Minister Asina Amatta Pauba Pikide. External Affairs amadi Union Minister Oriba Manipur gi MP R.K. Ranjan amadi Outer Manipur Parliamentary Constituency gi MP Dr. Lorho S. Hosena Hokiba Mekun Mari Mite amadi Kuki gi Delhi da Labor Scholars Singa Paminaduna Manipura Santi Amukhana Hanjilhanaba Khanakre R.K. Ranjan gi Delhi da Labor Official Residence da Pamkiba Mifamasida Mite amadi Kuki Community Singi Intellectual Tara Tarana Sarugyaki Chahi kaya puari culture amadi civilization da amana mabu sakhangnaduna punna hingminaraklibani haibadu mangda thamlaga santi matau karamna state asida amukhana purakadage haibagi lambi yananaba kanna honakhi Hausi wariba Manipur gi phibam asida tasengna Manipur bu nungsijaba Manipur gi haurak phambu kanba pamjaba ngakpa pamjaba mehaurol dagi labdam asida lerakliba chingna koina pansaba chingmina koina pangakpa haiduna thaina mamangai dagi chingmi tamigi nungsinaba thajanaba mari adubu mapandagi changlakpa hajilakpa han kharana thugainaba manghanaba hotnaringai baragasida Manipur imagi asengba mapari mamom kana kanano haibasi tapna chongthorakli Kuki MLA taragi asengba saktamdi mayamda uthokre Naga ichilinau kayana mitei pangal ichilinau singna aikoi amatani Manipur kaiba yaroi phongna laurakre MLA Laurembam Rameswar Luchingba MLA Minister Kharanasu Ipai Puna Thamlamba Lam Ngak Sengani Mathau Tarabadi Pham Thadokani Thawai Thagani Lauthokre Micha Mayamnasu Ima Leibak Kidamak Phurup Kidamak Siba Kidana Mang Thana Leptana Chongthoknarakli Asigum laba amukta fawba asuk tamthina kanglup ki irang thokhidriba Manipur gi phibam asida lalhawlup UNLF ki hanigi chief Meghenasu wafam khara thamlakli Manipur da awana landaraktuna tongan balibak ama semnanaba hotnarakpasi government na khanghodre RK Meghen alias Sanayaimana haikre Khundrak pamgi NG College Pukhaulai Pham Kaibi Awang Laikai amadi Kaibi Taret Khulda Lairiba Relief Camp Singda Mating Panglaba Matung RK Meghena Paumi Singda Haiki Kukiga Thangnariba Tampaki Lamda Lairiba Mitei Singna Thengnariba Awaba si Chaitheng Phangdaba Singna Adumak Yengduna Laithokpa Yadabagi Matam Haibadu Lakle Awasingna Landarak Tringai Mamangdadi Mitei asi Phurup Amoina Hingba Ngamgadabagi Phibamda Lairure Masina Maramoraga Karigumba Amata Sem Sarudre Adubu Hauzikti Awalai Baktagi Lakpa Mioisingna State Asigi Chingdi Lamda Kun Lisingamaga Chatruk Romda Ikang Kangodana Kunda Selakre Masi Mitei Singadi Chapchana Kangle Adubu Lengak Nadi Kanghodre Awadagi Lakpa Singna Tongan Balibak ama Semnanabagi Ihowasi Kansilakli
forest area da khunda silamba miyoising takthokani hairubada ihowasi haurakle ST demand da ming lauraga singnaba asi changsilakpani masi khangna mitai singna thabak changsinba matam chapchana yaure haike mitai singda ST demand asi karigumba pirakpa tarabadi maduda oirakadaba phibamgi matangda mahaki maikeidagi mangjongnana hana wafam phongdoktuna lakrabani hanasu mahakna makha taaki soknariba lan asi kukina mitai da landabani mitai singna phurup amoina lingjel manana leplaba matamda kana amatana lakjaba ngamloi kuki da yauriba kanglup sing asi matam khara mitai gi mayokta leiba yai lepa yai adubu matam kharagi tungda makoi maselgi marakta angakpa lan ama tholakani hainasu hanagi lalhoba luchingba sina phongdorakhi Imphal West District Police amadi kunithoi suba Sam Rifles ki apunba khutpu amana me kunmari gi numidang Lamsang Police Station gi manung channa kangchup chingkhong da chingnaningai oiba moong da thaurakpa car ama khamduna check tawrubada kuki ahumna purakpa masing yamlaba nongmai amadi bom kayamuk phangkhre 12 borgi nongmai maru kunipan hapa box tara apunba round chani marphu 12 borgi atopa nongmai maru hapa box tara puna nongmai maru round chani panga tara local made bom manga single barrel nongmai ani double barrel nongmai ani but thektok theksin tawbaya ba double barrel nongmai ama amadi sell oina lupa lising kuntra teret ka chatruk yangkhai phangbangam khi nongmai amadi nongmai maru singasi chuachanpur dagi purakpani haire Lanpham mayai lariba micham mayambu kanbiroidaba mayang sifai punamak hankro malem lumnabani haina People's Action for National Democratic Movement pandamgi cherol amana hairakle haukiba me ahumdagi ngasi fawba mikap mirau kholna nilli khulai paiba kuki militant singa khulai paidaba micham miyam anigi marakta lan soknari army mayam ama pusilakre mai thahudaba yum kharasi kannaba security post ama thambiyu launa maina tumna thadokhankre torbung banglada mai chakpada lemhoba masagi yumgi kotagi phau khaiba chaluba miyoi ani kuki militant singna pharaga pukre commando ama sikre army natraga paramilitary force thamlamlabadi kanbangam lambai yai ngasi su khulai paidaba miyamna lan soknari moreda mitai sing leiba ngamnadre micham tanatana police commando fawba leiba ware namagasigi haurak phamdi suda leiriba kuki militant singna nongmai kaptuna micham hatpadagini yum kai kaya mai thadokpadagini hairakle Manipur gi Imphal East amadi Imphal West District ta ngasidagi curfew khara kom thokre ayuki pung manga dagi numidungba pung 12 fawba curfew kom thoklagani adubu Imphal East ki lamlong bazar dagi yonglan leirak phawbagi ayangpali road curfew kom thokte nongchuptana tumbuthong dagi minuthong phawraga lamlong bridge phawba lamlong bazar awangda amadi khada puja lampak phawraga yonglan leirak tagi tumbuthong amadi thangapat mapal dadi curfew kom thokloi hairi Ngarang Manipur Congress Bhavan da pangthokpa pawgi mifam amada CLP leader Okram Ibobina haikibada Congress Party gi MLA mangana India gi President amadi Prime Minister ga unaduna Manipur da thokliba watho asing matangda marik chumba pawdam ama thamkibaga loinana athubada mari leina balenga ki khongthang lokhanaba demand tongnabagi damak Delhi da chatlagani hairi Manipur gi apunba saktam ngangnabagi damak Congress ti khongpham chetna lepli ima leibakna kairakadaba leirabadi Congress MLA singna pham konduna leiroi BJP gi hauzik leiriba state government amadi central government ta awatpa amata leite karigi tumina yengduna leiribano aikhoi hatna kho haiduna yengduna leiribra makhoi gi karamba aronba agenda no khangba ngamlaktre hainasu hanagi CM asina pawmi singda phongdorakhi Congress luchingba K Ranjit na haiki Manipura India na tiluribasi ekhoi chawkhat lamjel phangnabani Manipur bu machet tahanaba natte Manipur gi integrity gi damak Congress na lepli haiki hauzik atoba paw singda Ramvajan Kumar Koba Delhi Police Constable Amana Mapan Suba attempt ta UPSC na loba competitive examination mai palakibagi yamnamak top amadi pungning thogat ngai oiba wari ama thorakle Handak lauthokiba UPSC gi result ta qualify oikiba candidate chamapan ga kuntra humdoi gi manungda Delhi gi police head constable asina chatruka humputret suba rank ta handak mai paklakhi
इचम चंबा इमुंग अमदा पोकपा चही 53 सुबा राम भजन असि राजस्थान की लेबर अमगी मचानुपाने सिंगनब कया मायोकनदुना ममैदम हागना लेमजनिंगाई ओइरबा एग्जामिनेशन असि 9 सुबा अटेम्प्ट क्वालिफाई तौबा ngamkhi अतोपा यूपीएससी की रिजल्ट कमरे लेनबा पाव मना हंदकी रिजल्ट असदा यामनमक ngakningai oiba pangna thoktaba thogdok ama oina मध्य प्रदेश की मिंग चप मानबा कैंडिडेट अनि चप मानबा रैंक ता माई पागलखरे देवागी आयसागी एडमिट कार्ड ता यूपीएससी की वाटमार्क अमदी क्यूआर कोड याउरी अदुबु अलीराजपुर की आयसागी कार्ड तदी वाटरमार्क नत्रगा क्यूआर कोड अमता याउदे रिपोर्ट मतुगिना नुपी अनि एसिगी इंटरव्यू लौबगी डेट सु चप मानै अप्रैल 15 दनी हाइरी असुमना मध्य प्रदेश की नुपी अनि एसिगी ममिंग अमदी रोल नंबर चप मानरी मकोई अनिमक यूपीएससी एग्जामिनेशन दा माई पागलखि मकोई अनिमक चामगा मरफुमरी सुबर रैंक दा यावरखिबने अमगी मिंगना आयसा फतेमा कवी देवास की नासिरुद्दीन कोबा मियोय अमगी मचानुपिनी अदुगा अतोपा नुपीएसना आयसे मकरानी कवी अली राजपुर दगिनी सलीमुद्दीन की मचानुपिनी हाइरी जेल लरीबा आम आदमी पार्टी की लुचिंगबा मदी हानगी दिल्ली हेड मिनिस्टर सत्येंद्र जैन तिहार जेल की बाथरूम दा तुसिन लब मतुंग मसा नुंगाइरक्तबदगी दीनदयाल उपाध्याय हॉस्पिटल दिल्ली दा एडमिट तौखरे करप्शन केस दा जेल चंखिबा सत्येंद्र तुंगदा अमुक LMJP हॉस्पिटल न्यू दिल्ली दा पुखतकी अमदी हक्चांगी फिबम हेना सोक्चिलकपदगी ऑक्सीजन सपोर्ट थमकी मीडिया की रिपोर्ट मतुंगिना मेडिकल ट्रीटमेंट की दमक हॉस्पिटल दा पुबसी चयोलसिगी मनुंगदा हंदकी असिना अनिरक सुबनी हाइरे ममांगदा बाथरूम दा अमुकसु तुसिलुबदगी यांगले द सोक्तुना महाक हॉस्पिटल दा पुखलुरे हाइरे अरोइबदा ngasi tentak pamroiba pau khara गुवाहाटी दा यामनमक मरोइबा इसिंग सप्लाई तोबा पाइप अमा खारगुली एरिया दा ngarang पोखाइरकपदगी इसिंगी गैलन लिसिंग कया हादोरक्तुना नुपी अमा गा अंगांग अमगा लेखिदबता नतना मियोय कया सोगापन नंखरे मनाक्ता लैबा युम कया अमांगाता थोखरे असम की चिंगारोई अनि भास्कर बरुआ अमदी जयंत नाथना जाति की फिराल अमसुंग असम की गमोशा माउंट कांचनजंगा की चिंगदोंदा पाइहनखरे नागालैंड की थिजिट एरिया स्टूडेंट्स यूनियन तासुगी लुचिंगबा मोन डिस्ट्रिक्ट ड्रग ललोनबनी चिंगनबसिंगना हातोकलमले कर्नाटका की एक्स डीजीपी प्रवीण सूदना सीवीआई की डायरेक्टर ओरगनी ngarang नेपालना काठमांडू तंपाकता पब्लिक हॉलिडे लाउथोक्तुना चही खुदिंगी पांगथोक्तुना लाक्लिबा वोटो यात्रा हंदकसु पांगथोखरे मसी थाम चुपना पांगथोकपा चैरियट प्रोसेशन रातो मसिंद्रनाथ यात्रा की सरुक अमा ओइना पांगथोकपनी पाकिस्तान मीडिया की रिपोर्ट मतुंगिना पाकिस्तान की हानगी प्राइम मिनिस्टर इमरान खान नो फ्लाई लिस्ट हापचिनखरे जापान दा यामना मक्तांगना थोकपा थांग थिनबा अमदी कपनबगी थोकदोक अमदा नुपी अमदी नुपा पुलिस ऑफिसर अनि यावना मियोय अहुम लेखिद्रे चाइनीज स्पाई बैलून थोकदोक अदुगी था अहुम मतुंग दा यूएस साइबर हैकर चाइनीज गवर्नमेंट ना हैक तोई हाइना क्लेम तौरकले चाइनीज गवर्नमेंट ना यूएस की यामना मक अरीबा इंफ्रास्ट्रक्चर कयादा स्पाई तौरी सु हाइरी अमदी श्रीलंका की पावर मसुंग एनर्जी मिनिस्टर कांचना उइजे शेखरना इलेक्ट्रिसिटी टैरिफ रिवाइज तौनबगी प्रपोजल अमा पार्लियामेंट पिखतखरे ngasi goin dia Arambai news Guwahati da maitilon gi pau sandok chaba matang sa loisinjaba ga loidana tabiriba singbo amakaso hanna khurumjare